All Manipur MEITEI Pangal Development Organization Ammdo ge Mari Shuba Washak Loubagi Thouram ama LILONG HAOREIBI College ki Auditorium Hall dangarang Pangthokhre lamdam masigi tungan masiasu kaya ki masak naiba luchingba kaya na president member oina saruk yaduna Washak Loubagi Thouram sing aduna organization asigi chahi ahumgi thawpugani hairi Thouram atuga mari lenena Ammdo gi president Pusam Sahid Ahmad Nahai lamdam masigi tungi yumbi oigadori ba naha singna mayai ka bachinjak sizna bagi wakal thadoktuna mai pakpa mioi amamam oina bahona biu mayai ka bachinjak sing asi lamdam asigi laimai degi maru phangna muthatna bahona badam miyamna support tawbiu Amadona hana dagi hauna mayai ka bachinjak ki mayokta tongan ba thabak thoram kya pangtoktuna lakli makhatana nup asna lairiba makhai lamdam asigi oiba thabak thorum khudimakta thawai yauna saruk yagani haina sumakna makhatana phongdoki nauna thau punabagi da makhalba mioi sing aduki manungda president oina Pusam Said Ahmad vice president number 1 oina Abbas Khan Sesabam vice president number 2 oina Mayang Mayum Firoz vice president number 3 oina Khulakpa Razau general secretary oina Haibok Mayum Muzaffar amadi finance secretary oina Sangom Sumpham Iqbal Yauri